Hojikandi mina phattaba tawba matamda politics tawrakanu haigreba ko dumain haibneba politics habji development makhal amaneba miyoibagi hingbada aduda aigidi hayo hairadi MLAs wa political party hoishi party gi tawleba ama khaina ba singdu su jati ama khaidoknari ba singse su jati ama aduga aina ngasai Facebook ta ama thengnaye kaino angang amane madum inau hoiba adum noigi lenga gombo rangni mana kri haibra haraga CSO singna political party MLA da punchalo na lauraga moi masemdi punchandraga haina hayaba adu ai sana phatraga moi bu punchalo haina haibsho muka lanba adu political party gi marakta ima leba ki damakta khanba yawe adudagi akhoi political party marak khara amana muka kari haisra politics lana sanaba ani makta yani ngai chatlaga kari haigini ashrom gi akhoi gi pen daba kholau do tabi dabina amarom na ai budi akhoi gi leiriba ai gi mathak thongba singna ai bu chanchunu haina chatpashu yawe political party amana same degi akhoi gi oiba indigenous right to khanbiba chu yawba leye udaba nate loina uweba adu akhoi gi wakhal da hayo haradi aigi rights aigi indigenous right onda mating pangba kangudo adubu akhoi indigenous ama oina makhoi budi nungsiye aduga indigenous mashem orashu aigi rights to khangbi daba mingon da henna mina chaningai tawba mi dudi akhoi di nungside haininge aduga moi mashem da yana daba asidi akhoi na kyamok laurushu yana raroi maramdi ngasai haibdo party shi yamkreba adu party ada party hen yaman baduna adu gi party gi maming du da hek pokmina ba machin manau du shu yana dreba aduni na MLA miyam shu moi ne longning ba thodang moi shu kari hai gini aphaba thabak tongning ba khoi MLAs miyam yawe yawbsi da khoi gi praja sing na shoi bu shu yawba development da focus toba MLA sing thoke haiba matam da moi di yes hairamaga last vote matam da di paisa da chatle haba aduga development tawbi ga doba mi du da di akhoi gi leibak si kan ga doba ai gi rights ki da mak lepi ga doba mi du da di praja sing na focus tawbi dre aduga huji kri haini officer oiraga phattaba thabak tawramaga kona paisa pairaga retire hek chatla vote lep khrani aduga mana amuka aphaba sarni aduda muka vote piraga thaina phatlam dabdo amuka MLA ori kari phagadra adu moi gi kendra na khanpham thokbane na adu akhoina MLA du phatte hena chaibe du ekhoina lalaga kari gi mingon da chaibra ne mathau su ta de ekhoina lanmane piroi akhoi di nang lale piroi hayoba numittu da paisa pibada pibne hoji aina MLA sing da chairage minister da chairage ba hojik shi akhoina darka ma leraga PMS GY gi oishno on any scheme gi damak da hojik aina shi da chaire se ba chatlaga soyma tawbiyo habda nang di akhoi bu chaiba mi du ne hena soisu tawbira aro adu gi kiba miyam du na wangang ba chumba cha praja khra leye moi shu wangang ba shi khoktak cha khre adu da gi MLAs aphaba sing shi shu akhoi praja sing gi nigan ba kari shuna da ba shuni ba yam yawe ba angang na ba gi shuni ba yu thak ba gi shuni ba ising thak ba gi shuni ba praja khra leye ba adu gum ba yam shi uba da gi aphaba MLA shu phathandre adu da gi phattaba kare sa phaba praja sing shu MLA sing na phathandre both side adu da kaino tawe haina ai haininge aduga tum shi hairaga tum jaibu topic attempt to prevent the efforts of uniting Manipur haibu topic si mari lena hoju Manipur da leiriba apun bi saktam am sagan na hoda basi tongan mai gi ka dagi apun bi saktam idea of Manipur kai dana bi nam to hona ri singa si apun ayet pirak pam yoi kangbu khar leirabra makoi thengnari mayam se kamai yembe si topic si mari len thambius ahamada jani bushwai ni kai khumna ba uchari aduga window TV ngon du shu ai bo dom ningsing bi bai damakta yam haraure na ai haininge go ai gi oina di apunba haibsi khoi gi united oibse habidi hoje khoi Manipur gi oiba conflict si ga mari leina na di united oibsi khoi united oiba da kuki yawbra haina shu question hangning ba adudagi tongan ba amarom da hairaga united oiba da khoi gi maidei pangal ichini naw yawbra question ani se
hangninge haibadi akoina united oina hingse idea of Manipur gi theme haibatare yam phajaba idea of Manipur shi ashigi manung shida akoi gi huji irang tawriba cookie akoi gi neighbor kangu singsi moi yawga dawbra yawloi dawbra haibagi question ji akoi gi leiriba lamdam sida leiriba leader myam adudagi ashida saruk yamna yaba mi singdo adubu question hana hangninge maramdi idea of Manipur aduga creation united Manipur haibatare united Manipur shida akoi gi leiriba phuruk myam se include tawbra tawdabra maramdi ai isamak so united oine hinge her so ai gi wakhalonda chati amagadi ai su puning deba chinthi ru su kana daba ko ai punge hairaga ai na chinthi raga ko na ai achumba mi na khangba kanda na hena adudun hena ai ngondu shi ikai ba phangningai ne ba adum hopudi united oise haibasi akhoi gi indigenous ki oiba singhan bo united oise haibra natragana adum leminaba myamdu oise haibra hatnarashu moido amuga kokshalaga oise haibra haibasi question chi yam hangninge wakhalda adum leibadu adum hangninge aduga mina inchandaba akhoi kanana inchanningai shu leite akhoi wakhal sina pharadi mina inchanba shu changdabne aigi wakhal sina phatradi mina inchanba shu lawena matei manau leimina badu mina inchanba lawba nupa leye nupi leye adudagi mina inchanba lawdaba imung manung haiba leye nuaina panba su leye adugi maraktuda nahan se dum sengna hairaga akhoi gi trong lawbi da thokhiba adugumba yam nuaidaba thodoktuda ai du maming du hek ai shi maming sing jek da kawgal leba ko oja mana akhoi gi tampa ki mi chena bi gi type ta ngang bodo o mana ngang bodo adu du sho united ki wafam du la doine ba if mana united oiba pamba misak ama oiba taradi maiteina for example ai nei gi chati kan ga dovne maitei ni shoiba tar shumana maitei bu hulangang biate united oiba pamba me mana mi gi chati kaninga ga ma gi chati bu yoladi kri kana ba phangbra mi gi chati ga united oige ai gi chati ga united oirege hairadi adudi chatna ba ya ba wa kri hai sa wa na te ba hoi ai gi chati sina phattaba myam tawru sho khoina hana tambi ga dobne aduga mi gi do hana konna chat ga dobne ba adugumba shuna tabina aduda shu united che akhoi manung da oina akhoi gi jati da thugai ba ama lakhre ba huji kan se adunina kari haigni akhoi huji phaminari ba oja sing si sho horen wangang muda united ra wakhal tonga bu ngang thokna ra ga dori ne ba adunina hanna pambadi akhoi gi jati gi manung da akhoi gi jati na tawga do ba thodang tawga dori ba akhoi shi united oina leise haibasi hujikti Manipur do di phurup shu yam mane na karamba phurup to khaina thamraga united oina lemina se haibra natraga na phurup apun badu ga united oina lemina se haibra haibashi ai gi wakhal da khalle adugumba question ai akhoi habdi ai khaktang na di ko every akhoi gi leiriba generation hojiki youth singse ashi gi question ji hangning ba mi yam leye ba aduga sida mina akhoi gi Manipur da di mina sai ozana haibi bu yam chumba ama shu leye sai ai gi duna amarom da thamkhra ga ko ozana haibi da chumba ama di akhoi gi Manipur she India na yam pame ba India khatang na te leminari ba khoi singju Manipur shi paman na pungmun da munari sine ba phajaman ba sanale ba khaidab ne ba sanale ba ne na pame ba ai shu mi shu loi na mak na sanale ba shi pame ba pamba shi da munna ba shi akhoi gi imung gi dumak ta munna da bi na mi gi dumak ta munna bi lei khre ba ashi gumba shi di khara nungai de aduga apun ba mina inchalodra akhoi manungda akhoi gi jati si hana wakhal taminar ba batung da di akhoi si united oiba Manipur oibado mina kyamuk haigra hairoidra illoi habaso leiriba akhoi sine inge hairashu akhoi sine ba adunina asida mina inchanba lowdaba inchallashu naga na lori naga gi marane maitei de inchallashu maitei gi maralne adu maran sing du khangna raga akhoi apun boina hingminna badu
adum pame hena ai si hairaga adum ai lusin jarake yam noi jai ko ye apun magi saktam sagat pada tongan tongan buang me amu malai hai badani kam matau karam nai ko ye apun magi saktam sagat minagani hai badu so wahangam so de badu noi jai ni se ko huju jik dai riba manipur da oi riba figam asida center lenga na lokhot liba khungthang sing center na yeng liba mi yeng si kamai yeng be ko manipur yam moi na kamai yeng be si moi ni yeng sira chidi mayam na khanga ga le khrab du di mayam na koi law law ra ga le du di lawe tabi de aduga akhoi gi sho kari hai gini center na amarom da nungsi ba shu man ba nungsi da ba shu man ba khangbi ba gum shu taw ba aduga akhoi gi praja sing gi marak tu shu central bo yadre center rom da yade hairaga if moi gi akhoi center rom de gi mi la di osida khoina rally gu ba adudagi akhoi gi oiba leibak ki oiba issue da chatmina she have kan mi shi one no me ba thokpio na si so mi am na one nom dra center si pamde hairaga center gi oiba akhoi gi honorable miam du lakpa matam da di one nom ningai darka ta de mayam na moina package porok pa miam du ta ba chatle si loi na chati khuding mak ne adu ada have lete chatle ba adunina center shi mi singrab za ne moi sho mi shi kanano karino haiba loi na khangaga mi du study to ba loiraga moina mi shi sijana bne ba adu moina sijana ba da yari ba mi du shu lan bne ba adu lan ba shi kana la le akhoi praja sing shu yam lan khre ba chap lo na yung na lip ka do bne ba no means no hayo habne da no shu hai da ba yes shu hai da ba maybe haina leiba adu gum ba du di yade ba leibak ki damak lep mina se leibak ki damak tong mina she haradi yamna manung kan ba mi amangon da su leibak ki damak lep mina se haiba taraga di mi du na themba yamna kri haishra akhoi gi lingjel du uba matam da ma phaushi ikairaga lakani heba adu gum madu leitaba adunina mi na sananing ba mong da loina sanabne da habdi sana haleba isai du thagani akhoi tan kari habra tan jagoi du tan do adu jagoi du moina tambi rabne na step tu shi sharo shagani shi tawro tawe heba aduga leiriba akhoi ge manipur ge state government singsho hoi phaye phatte hebnate moi peace lak ningai tawbni go peace heb shi prithvi da pam da ba leite adu bo peace pam ningai hotna ba matam da akhoi gi indigenous ki oiba identity hekta mang bagi thabak ama tawba adudigi indigenous to oina attack se dum tawrakpa adunina hojik shi peace oina lakse mayam do pulap lemina se haiba taradi hoi chatnabi gi matung in chatnabi heba leyeba akhoi gi ancestral land akhoi gi customary law shigi agenda mayam shibu tung inba ngamba tabne leiriba mi atokpa singse adudi inba ngamde aduduna akhoi gi issue adudi center na akhoi gi customary law dudi khangoyeba laiminaraba singduna akhoi gi customary law aigi center na aigi ipai pu na thambiramba chingdu bo center na she aigi chingne nati heba khangba ngamgadra ne khangba ngamde ba adu takthokpudo akhoi na takthokpane ba takthokpadegi mina ushitabane ba adunena center na loba role chi yam singna lowe aduga center na Paningai loramba suyai habdi moi gi show agenda manung da noina akhoi noi loi leinari ngal tang ni go shengna hairaga ai khoi thamoi shenge habsi mi si pak leitre ba hujik ki matam da ado shengna haira go ai asim ama haining manang sai inauna oja da hangbi ba CSO shingi thodang se si ai ama haining e ai phawon da su go for example ai sina CSO ama ga kongna ba taradi akhoi tampak si ta tongnari bse CSO ama du na ai bu kongning de ba adu ai gi wakhal de kari shu leite ko kowning de ba adu du miyam du na karamai na punchen ma ngamgadra ne adu du na amana akhoi gi banglo da akhoi CM honorable CM gi manak changkhre amana rally chatle amana hun festival yaure amana ada tronglaubi da kapag leye CSO gi leader miyam du adu da adu da manung da chale si lairaba miyam du adu du na Pinman da bagi adu da CSO na ti ko shiri myam do micham sing do CSO yaw da bani center gi idea da sanaba mi shuna te ba du hoi du di shupna gi chamna leiba mi ne ba change shire atatai tare CSO myam na lawbi bra pullaga lawba matam yawre ba ma gi ne ai gi ne dum khaye adu center na sanabra adu di center na sanaba na te moi ma shem sanab ni ba adu ni na
center na hoi yam sanaye sanab du moina yabagi sanabni hena aidi haininge do ha si haira dum lushan khrake yam noje ko lady ba seso singna so apun boina ko ki tongan ba masagi ideology leijera ba so lady ba issue asida hujik thena ga doriba issue asida di samana ba one voice ta samina ba tangai foda ha doni aroi ba sing aduga political leaders sing sina lori ba thoda hujik lady ba manipur issue si loisina ba aduga united manipur ma o henna ba gi manglanda ko gi leaders sing hai batare MLA sing aduga political party political leaders sing na lori bu khungthang sing ji kamai ni be politics have si yam phazaba wahai ne bugo aduga hoji kanji mi na phataba tawba matamda politics tawra kanu hai greba ko dumain hai bne ba politics have ji development makhalamane ba mioi bagi hingbada aduda aigidi hayo hairadi MLA so political party hoisi party gi torleba ama khaina ba sing du su jati ama khaidoknari ba sing se su jati ama aduga aina ngasai Facebook ta ama thengnaye kaino angang ama ne madum inau hoiba adum noigi lenga gombo ramgani mana kri haibra hairaga CSO singna political party MLA da punchalo na lauraga moi masem ji punchandraga haina haiba adu ai sana phatraga moi bu punchalo haina haib shomuga lanba adu political party gi marakta ima leba ki damak ta khanba yawe adudegi akhoi political party marak khara amana amuka kari haisra politics lana sanaba ani makta yani ngai chatlaga kari haigini ashrom gi akhoi gi pen daba kholau du tabi dabina amarom na ai budi akhoi gi leiriba ai gi mathak thongba singna ai bu chanchunu haina chatpashu yawe political party amana same degi ai khoi gi oiba indigenous right to khanbiba chu yawba leye udaba nate loina uweba adu ai gi wakhal da hayo haradi ai gi rights ai gi indigenous right on da mating pangba kangudo adu bo akhoi indigenous ama oina makhoi budi nungsiye aduga indigenous mashem orashu ai gi rights to khangbi daba mingon da henna mina chaningai tawba mi dudi ai khoi di nungside haininge aduga moi mashem da yana daba asidi ai khoi na kyamok laurushu yana raroi maram di ngasai haibdo party si yam khreba adu party ada party heni yaman baduna adu gi party gi maming du da hek pokmina ba machin manau du shu yana dreba adu ni na MLA miyam shu moi ne longning ba thodang moi shu kari hai gini aphaba thabak tongning ba khoi MLAs miyam yawe yawbsi da khoi gi praja sing na shoi bu shu yawba development da focus toba MLA sing thoke haiba matam da moi di yes hairamaga last da vote matam da di paisa da chatle haba aduga development tobi ga doba mi du da di akhoi gi leibak si kan ga doba ai gi rights ki da mak lepi ga doba mi du da di praja sing na focus tobi dre aduga huji kri hai ni officer oiraga phataba thabak tawramaga kona paisa pairaga retire hek chatla vote lep khrani aduga mana amuka aphaba sarni aduda amuka vote piraga thaina phatlam dabdo amuka MLA already kari phagadra ne adu moi gi kendra na khanpham thokbane na adu akhoina MLA du phatte hena chaibe du akhoina lalaga kari gi mingon da chaibra ne mathau su tade akhoina lanmane piroi akhoi di nang lale piroi hayoba numit tu da paisa pi badu pi ne hoji aina MLA sing da chairage minister da chairage ba hojik shi akhoina darka ma leraga PMS GY gi oishno on any scheme gi damak ta hojik aina sida chaire se ba chatlaga soyma tawbiyo habda nang gi akhoi bu chaiba mi du ne hena soisu tawbira aro adu gi kiba miyam du nam wangang ba chumba cha praja khra leye moisu wangang mi shi khoktak cha khre adu de gi MLAs aphaba sing shi shu akhoi praja sing gi nigan ba kari shuna da bishu ni ba yam yawe ba angang na ba gi shu ni ba yu thak ba gi shu ni ba ising thak ba gi shu ni ba praja khra leye ba adu gumba miyam shi ubada gi aphaba MLA shu phathandre adu de gi phataba kare sa phaba praja sing shu MLA sing na phathandre both side adu da kaino tawe haina ai haininge adu ga tum shi hairaga tum dushin jarage da